Mikup asida lambini haibagi akiba amata leite animak ngihakti tarang chatuna lei. Thoibigi mabukta yepliba phondu ring khinglakpa duda gyalai. Purel thoibibu tapna thadurai. Thoibi tingak yenglai nupamada. Purel tanik. Kaigino ahingba pamlibadi. Thoibi hena ngakna yenglai. Ahina hana swaikibra natro. Nangna mishak amabu nungshirabasu oiro haidana. Adu kaigi kauri. Lamheli kaigino. Nang hausi nakhong nakhut punsilaga puraga chakrora. Thoibi machin khumlai. Nangna dumaina haraga aina hekta kigatro. Chinda pangaita haibadu aina hekta thazarani sinine. Nangna khalise. Aina hekta kibito manbro. Nang kai orige. Thoibi nupaga chatminai khallaga pungningda tanik laurambadu. Nupi mana machinga khumlakpasida songningbada onkre. Kariaba? Thoibi ngasidi kapli machinga khumlai. Nang taklo ngamise. Nang kaklo thamoy palise. Nang kaklo warise. Aidi wada bro. Aidi thamoy panda bro. Aidi nuksiba hayramlo haina khan bro. Kaigino miyot pasamoy sibo. Asi haina kapna nupa magi thabakta makut machaduna kinasui. Nang yang penting. Purel thoibina kapna nganglibadu nungaijadi tapna thoibigi makutu phaduna. Ngasidi thamoi enigi awaba khoklani. Senglaba thamoi enigi marakta leiramba pallado. Ngasidi ikuchina sidoklake. Ngasidi aisu pangdaba magi saklol oroi. Lakadaba lan pumnamak ay mayaknarage. Thoibibu tapna chingduna magi gari khampam adomda lai. Ngasidi hanagum thoibi kapasu tawrudre, ningaisu tawdre, athingba pikidre, ayabadu pikre, nupa magi maphamda. Numidang wairamdu purel amadi thoibi yumda yoksilai. Garidu sumangda khami. Thoibi purel na pakatna mipayna yenglai. Purel tapna nupi magi makutu lamduna pairaga. Pakat kaisu tobo ngamloi. Nangidamakta ay leisiri. Pumnamak aina thingnagani. Moina naunda kaisu tobo ngamoye. Thoibi tapna mangaktunomi. Thongdu hangduna animak tapna kumtharai. Machagi gari makhol tabada mangolda tholakpa mama ibe manungsidu ingangakre. Purel thoibigi makutu chetna paiduna lei. Thoibidi tathak nupamadi yenglai. Nganbasu thoklai. Thoibibu ubada masu ingangakle. Purel mamai lukthana. Papa, nachana lankiba yaurasu nachabu ngakpiyo. Thoibibu namawina loksinbiyo. Asuk sangba jahise ay khangduna lakre. Aujikti makhatana ay magalapnaba ngamlaroi. Ngahanbana Muchathoy. Purel pi ira thangna. Papa, ay thoibiga natana punsi lambi chatminaba ngamloye. Manasu ibu yam nuksisabani. Aikoi anibu setokna bigano. Ngahanba sauna. Kari, madu hekti yabro. Nupi masasi thangjilaktringay bimdu tindokho. Thoibi kina purel denglai. Purel thoibigi makutu hena chetna paiduna. Papa, ay ngamloye. Ay na tingkhwairadi kok tingkiba yadro. Purel mamada mo onsilagtuna. Mama, ay biga kaina hanbigano. Nungsi kapnaga machada yengjay. Nganba sauna laktuna machagi makutagi thoibibu chingthoi. Purel su thoibibu yali namdana chingthokre nganbana. Chalo, yam thuna sakro salo. Purel kaplaga thoibigi makutu yali. Muchathoy, nang aina haribasi yadradi yummusida leibasu yaroi. Thoibi tapna nuksina magi tatonda yengduna. Taton, ay yumda thinbiyo. Thoibi, ay yumda thinbiyo haiba. Kaino nang haidubo, ay ngamloi. Nang aina purakibado nangbu thindoke khanna purakiba natiye. Thoibi tapna purelgi makutu lokthokduna. Aiki maramgidamak ima ipagi mayokta lepigano. Taton, lepliba khongphamdo handokpiyo.
ꯄꯨꯔꯦꯜ ꯊꯣꯏꯕꯤꯕꯨ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯜꯂꯤ꯫ ꯌꯥꯔꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯄꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯈꯞꯀꯅꯨ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯀꯌꯥꯁꯤ ꯅꯄꯤꯇꯒꯤ ꯅꯄꯤ ꯇꯥꯍꯟꯗ ꯂꯩꯔꯛꯂꯒ ꯈꯞꯄ ꯄꯛꯆꯗꯤꯌꯦ꯫ ꯊꯣꯏꯕꯤ ꯇꯞꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯈꯤ꯫ ꯄꯨꯔꯦꯜꯅ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗ꯭ꯔꯦ ꯅꯨꯄꯤ ꯃꯥꯗꯤ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯧ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯡꯁꯤ ꯑꯃꯗꯤ ꯄꯨꯔꯦꯜ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯜ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯏꯆꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯒ ꯃꯄꯥ ꯑꯩꯅ ꯀꯩꯒꯤ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ? ꯏꯄꯥꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯆꯥꯌꯦꯡ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯏꯄꯥ ꯃꯥꯏꯊꯤꯔꯦꯅꯦ꯫ ꯄꯨꯔꯦꯜ ꯍꯔꯥꯎꯅ ꯃꯄꯥꯕꯨ ꯀꯣꯟꯖꯩ꯫ ꯄꯄꯥ! ꯅꯨꯡꯁꯤ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯃꯃꯧꯕꯨ ꯀꯧꯁꯤꯟꯕꯤꯔꯛꯏ꯫ ꯊꯣꯏꯕꯤ ꯆꯪꯂꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯊꯣꯏꯕꯤ ꯅꯨꯡꯁꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯝꯃꯤ꯫ ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯃꯧ ꯂꯥꯟꯗꯤꯌꯦ, ꯏꯃꯧ ꯀꯔꯤꯁꯨ ꯂꯥꯟꯗꯦ, ꯃꯃꯥ ꯍꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥ ꯏꯃꯧꯗ ꯑꯋꯥꯕ ꯄꯤꯕꯅꯦ꯫ ꯃꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯣ꯫ ꯉꯥꯟꯕꯅ ꯂꯥꯛꯑꯣ ꯁꯨꯃꯥꯡꯁꯤꯗ ꯃꯤꯅ ꯎꯔꯗꯤ ꯐꯖꯗ꯭ꯔꯦ, ꯏꯃꯨꯡꯗ ꯆꯪꯁꯤ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯁꯤ꯫ ꯃꯔꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤ ꯎꯕꯗ ꯁꯛꯍꯦꯟꯕꯤꯗꯤ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯄꯨꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯏꯃꯥ ꯊꯣꯏꯕꯤ ꯄꯨꯔꯛꯑꯦ꯫ ꯁꯛꯍꯦꯟꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯜꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯑꯣ ꯏꯃꯧ ꯊꯣꯏꯕꯤ ꯂꯥꯛꯑꯦꯗꯅ꯫ ꯅꯨꯡꯁꯤꯅ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ꯫ ꯃꯆꯥꯊꯣꯏ ꯅꯪ ꯏꯟꯖꯥꯡ ꯂꯩꯔꯨꯔꯣ꯫ ꯏꯟꯖꯥꯡꯗꯤ ꯄꯄꯥꯅ ꯂꯩꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯄꯨꯔꯦꯜꯗꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯏꯀꯥꯏꯅ ꯅꯣꯟꯊꯈꯤ꯫ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯌꯥꯏꯗ ꯉꯥ ꯑꯗꯨ ꯄꯄꯥ ꯂꯩꯔꯨꯔꯒꯦ, ꯏꯆꯥꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯂꯝꯃꯨ꯫ ꯄꯨꯔꯦꯜꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ ꯍꯣꯏ ꯄꯄꯥ ꯅꯃꯧ ꯅꯨꯄꯤꯒ ꯁꯦꯝꯃꯤꯟꯅꯔꯝꯒꯦ꯫ ꯅꯨꯡꯁꯤꯅ ꯏꯀꯥꯏꯕꯒꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯃꯆꯥꯊꯣꯏ ꯅꯪꯕꯣ? ꯁꯛꯍꯦꯟꯕꯤꯅ ꯏꯀꯥꯏꯕ ꯌꯥꯗꯦ, ꯏꯀꯥꯏꯔꯒ ꯂꯩꯔꯗꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯕꯅꯤ꯫ ꯄꯨꯔꯦꯜ ꯏꯀꯥꯏꯔꯗꯨꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯤ꯫ ꯉꯥꯟꯕꯁꯨ ꯅꯣꯛꯂꯗꯨꯅ ꯄꯄꯥ ꯆꯠꯂꯦ꯫ ꯅꯨꯡꯁꯤ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯐꯤ ꯍꯣꯡꯂꯨꯔꯁꯤ꯫ ꯅꯨꯡꯁꯤꯅ ꯃꯃꯧꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯐꯤ ꯂꯧꯔꯨꯔꯤ ꯑꯗꯨꯒ ꯍꯣꯡꯍꯜꯂꯤ꯫ ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡꯗꯨꯗ ꯔꯦꯗ ꯀꯂꯔꯒꯤ ꯐꯅꯦꯛ, ꯒ꯭ꯔꯤꯟꯅ ꯃꯄꯥꯟ ꯍꯛꯄ ꯁꯦꯠꯂꯤ꯫ ꯐꯅꯦꯛ ꯑꯗꯨꯒ ꯆꯥꯟꯅꯕ ꯐꯤ ꯏꯜꯂꯤ꯫ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨꯅ ꯂꯩꯇꯦꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯌꯦꯡꯕ ꯃꯤꯗꯤ ꯃꯤꯐꯝ ꯍꯧꯅꯤꯡꯗꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯞꯅ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯤ꯫ ꯅꯨꯄꯤ ꯃꯥꯗꯤ ꯏꯀꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯕꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯦ꯫ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯈꯟꯈꯤꯕ ꯑꯃ ꯂꯩ꯫ ꯅꯨꯡꯁꯤꯅꯕꯗ ꯈꯨꯗꯣꯜ ꯄꯤꯕꯁꯦ ꯊꯨꯡꯅꯗꯦ, ꯑꯗꯨꯒ ꯐꯥꯔꯁ ꯂꯞꯁꯨ ꯑꯅꯝꯕꯅ ꯀꯥꯏꯅꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯀꯤꯕ ꯄꯥꯈꯠꯄ ꯂꯩꯔꯤꯕꯁꯦ ꯄꯨꯝꯅꯃꯛꯇꯨ ꯅꯪ ꯑꯩꯅ ꯈꯨꯗꯝ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯅꯕꯗ ꯈꯨꯗꯣꯜꯅ ꯃꯔꯨ ꯑꯣꯏꯗꯦ, ꯊꯃꯣꯏ ꯑꯅꯤꯕꯨ ꯁꯦꯡꯂꯕꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯗꯦ ꯍꯥꯏꯕꯗꯣ ꯎꯠꯁꯤꯀꯣ꯫ ꯇꯞꯅ ꯑꯃꯨꯛ ꯊꯥꯗꯣꯛꯇꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯔꯤꯡ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯏꯉꯛꯉꯛꯈ꯭ꯔꯦ꯫ ꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯒꯨꯝ ꯃꯈꯨꯠ ꯌꯦꯠꯇꯨ ꯇꯞꯅ ꯄꯤꯔꯛꯏ꯫ ꯄꯨꯔꯦꯜꯅ ꯔꯤꯡ ꯐꯤꯡꯒꯔꯗ ꯇꯞꯅ ꯁꯤꯖꯤꯟꯕꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯆꯤꯟꯗ ꯊꯝꯗꯨꯅ ꯉꯁꯤꯗꯒꯤ ꯊꯃꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯁꯦ꯫ ꯊꯣꯏꯕꯤ ꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯊꯥꯇꯣꯟ! ꯄꯨꯔꯦꯜ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯈꯞꯀꯅꯨ, ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯞꯄ ꯌꯥꯗꯦ꯫ ꯇꯥꯇꯣ ꯂꯩꯔꯤꯉꯩ ꯑꯩꯒꯤꯕꯤ ꯀꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯂꯝꯍꯦꯟꯕꯤ ꯑꯣꯟꯗꯨꯅ ꯄꯤꯔꯪ ꯃꯔꯤꯛ ꯈꯔ ꯇꯥꯔꯛꯄ ꯊꯣꯛꯂꯕꯁꯨ ꯇꯥꯇꯣꯅ ꯇꯩꯊꯣꯛꯀꯅꯤ, ꯇꯥꯍꯜꯂꯣꯏ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ꯫ ꯄꯥꯝꯃꯨꯏ ꯃꯤꯌꯥꯝꯒꯤ ꯅꯦꯅꯐꯝ ꯑꯣꯏꯈꯤꯕꯗꯣ꯫ ꯇꯥꯇꯣꯟ, ꯅꯪꯁꯨ ꯌꯥꯝ ꯋꯥꯕ꯭ꯔꯥ? ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯅꯪ ꯌꯥꯝ ꯋꯥꯕ꯭ꯔꯥ? ꯑꯩꯅꯇ ꯋꯥꯕꯗꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨ ꯇꯥꯇꯣ ꯅꯪꯁꯨ ꯋꯥꯕ꯭ꯔꯥ? ꯈꯞꯀꯅꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗꯕꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ, ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ꯫
ꯑꯗꯨꯕꯨ ꯂꯥꯛꯂꯦ꯫ ꯄꯨꯔꯦꯜ ꯆꯤꯡꯅꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ꯫ ꯑꯗꯨ ꯅꯪꯒꯤ ꯄꯄꯥ ꯍꯣꯏꯅ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯦ? ꯊꯣꯏꯕꯤ ꯇꯞꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯗ ꯆꯪꯂꯛꯇꯨꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕꯁꯤꯗꯤ ꯀꯩꯁꯨ ꯀꯤꯒꯅꯣ꯫ ꯌꯥꯝ ꯈꯦꯠꯅꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯏꯇꯞ ꯇꯞꯄꯤ ꯑꯩꯒꯤ ꯊꯣꯏꯕꯤꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯆꯍꯤ ꯌꯥꯝꯂꯛꯄꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯣꯏꯔꯝ ꯇꯥꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯣꯏꯕꯤ ꯇꯊꯛ ꯇꯊꯛ ꯌꯦꯡꯂꯛꯏ꯫ ꯌꯥꯝ ꯅꯨꯡꯁꯤ꯫ ꯊꯣꯏꯕꯤ ꯏꯀꯥꯏꯔꯗꯨꯅ ꯃꯣꯃꯣꯏ ꯅꯣꯛꯆꯩ꯫ ꯑꯗꯨꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯇꯥꯇꯣꯟ ꯉꯥꯎꯕ ꯇꯥꯔꯤ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ꯫ ꯊꯣꯏꯕꯤ 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 ꯁꯠ ꯌꯦꯡꯂꯛꯇꯨꯅ ꯀꯩꯅꯣ ꯁꯨꯝ ꯀꯧ ꯂꯩꯌꯦꯃꯤ? ꯁꯨꯝ ꯀꯧꯔꯒ ꯂꯩꯅꯤꯡꯕ꯫ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯠ ꯍꯟꯗꯣꯛꯅꯩ꯫ ꯕꯦꯝꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯒꯦꯅ ꯂꯥꯛꯂꯤꯁꯤꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯍꯟꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯄꯨꯔꯦꯜꯅ ꯕꯦꯝꯃ ꯃꯤ ꯉꯥꯏꯍꯥꯛꯇ ꯈꯦꯠꯅꯕꯒ ꯁꯪꯗꯦꯍꯦ ꯑꯣꯏꯕ ꯏꯈꯠ ꯈꯠꯂꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯃꯤ ꯅꯣꯛꯃꯤ ꯊꯣꯛꯈꯤ꯫